ꯑꯩꯈꯣꯏ ꯆꯪꯗꯣꯏꯁꯤ ꯀꯔꯝꯕ ꯒꯦꯠꯅꯦꯕ ꯃꯣꯏ ꯒꯦꯠ ꯌꯥꯝ ꯌꯥꯝꯕꯅꯦ ꯑꯩꯈꯣꯏ ꯆꯪꯗꯣꯏꯁꯤ ꯋꯦꯁ ꯒꯦꯠ ꯉꯁꯤꯗꯤ ꯃꯟꯗꯦ ꯑꯣꯏꯕꯅꯤꯅ ꯃꯤ ꯌꯥꯝ ꯌꯥꯝꯃꯝꯗꯧ ꯃꯥꯟꯗꯦ ꯋꯦꯁ ꯒꯦꯠꯇꯩ ꯌꯥꯝ ꯆꯥꯎꯕꯅꯦ ꯃꯣꯏꯁꯤ ꯃꯣꯜꯁꯦ ꯀꯣ ꯁꯤꯒꯗꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯆꯪꯐꯝꯒꯗꯣ ꯍꯣꯏ ꯌꯥꯝ ꯍꯣꯔꯦꯟ ꯐꯖꯅꯤ ꯐꯣꯇꯣ ꯈꯔ ꯀꯥꯞꯄ ꯌꯥꯔꯦ ꯑꯦꯟꯇ꯭ꯔꯤ ꯇꯧꯈꯤꯒꯦ ꯕꯦꯛ ꯀꯩꯀꯩ ꯁ꯭ꯀꯦꯟ ꯇꯧꯈꯤꯒꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯂꯣꯏ ꯂꯩꯕꯅꯦ ꯃꯣꯏ ꯀꯣꯔꯤꯌꯟꯒꯤꯁꯨ ꯂꯣꯏ ꯌꯥꯎꯋꯦꯗꯥꯏꯅꯦ ꯁꯤ ꯇꯣꯀꯤꯌꯣ ꯇꯨ ꯅꯣꯏꯗꯥ ꯍꯥꯏꯁꯦ ꯑꯥꯒꯤ ꯁꯤ ꯍꯥꯏꯁꯦ ꯐ꯭ꯔꯣꯝ ꯇꯣꯀꯤ ꯇꯨ ꯅꯣꯏꯗꯥ ꯅꯩꯕꯅꯦ ꯕ꯭ꯔꯦꯟꯗꯦꯠ ꯁꯤꯁꯦ ꯉꯥꯛꯇꯅꯤ ꯕ꯭ꯔꯥꯟꯗꯦꯠ ꯉꯥꯛꯇꯅꯦ ꯂꯣꯏꯅꯃꯛ ꯁꯨꯕꯅꯦ ꯁꯤꯗ ꯕ꯭ꯔꯥꯟ ꯂꯣꯏ ꯁꯨꯔꯦ ꯐꯣꯔꯤꯚꯔ ꯀꯔꯣꯝꯗꯅꯣ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯦꯕꯗ ꯑꯥ ꯂꯩ ꯃꯃꯥꯡ ꯂꯩ ꯐ꯭ꯂꯣꯔ ꯑꯃ ꯀꯣꯏꯕꯗ ꯑꯗꯨꯝ ꯋꯥꯗꯣꯏ ꯐ꯭ꯂꯣꯔ ꯑꯝꯗ ꯅꯍꯥꯟ ꯆꯣꯛꯊꯩꯗꯨꯗꯤ ꯁꯤꯗ ꯉꯔꯪ ꯉꯔꯪꯕꯤ ꯌꯥꯝ ꯂꯩꯔꯦ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯑꯩꯆ ꯑꯦꯟ ꯑꯦꯝ ꯁꯤ ꯂꯩꯕꯁꯦ ꯃꯊꯛꯇꯁꯨ ꯂꯩꯅꯦꯕ ꯗꯦꯟ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯂꯣꯏꯅ ꯑꯩꯆ ꯑꯦꯟ ꯑꯦꯝꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯃꯣꯏꯁꯤꯁꯦ ꯁꯤ ꯆꯪꯉꯛꯁꯤꯔꯣ ꯁꯤ ꯄꯣꯠ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯥꯛ ꯁꯤꯁꯤ ꯀꯣꯔꯤꯌꯟꯒꯤ ꯁ꯭ꯇꯥꯏꯜ ꯉꯥꯛꯇꯅꯦ ꯍꯥ ꯀꯣꯔꯤꯌꯟ ꯄꯥꯝꯖꯕꯤ ꯃꯈꯩꯒꯤ ꯃꯥꯅꯦ ꯀꯣꯔꯤꯌꯟ ꯄꯥꯝꯖꯕꯤ ꯃꯈꯩꯒꯤ ꯁꯤꯗ ꯂꯥꯛꯄ ꯌꯥꯔꯦ ꯍꯜꯂꯣ ꯐꯖꯕꯅꯦ ꯄꯣꯠꯁꯨ ꯂꯣꯏꯅ ꯃꯤꯔꯔ ꯂꯩꯕ ꯏꯁꯇ꯭ꯔꯦꯠ ꯑꯗꯨꯝ ꯇꯧꯒꯦ ꯃꯤꯔꯔ ꯂꯩ ꯃꯃꯥꯡꯗꯔꯦ ꯕꯦꯛꯁꯤ ꯀꯔꯝꯕ ꯂꯩꯗꯣꯏꯅꯣ ꯕꯦꯛꯁꯤꯒ ꯀꯥꯏꯋꯥꯏ ꯂꯩ ꯌꯦꯡꯉꯣ ꯑꯗꯨꯝ ꯑꯇꯩ ꯀꯩꯀꯩ ꯐꯖꯕ ꯌꯥꯎꯔꯁꯨ ꯁꯨꯝ ꯌꯦꯡꯉꯦ ꯑꯣ ꯁꯤꯁꯤ ꯈꯔꯗꯤ ꯂꯩ ꯌꯦꯡꯒꯦꯔꯥ ꯃꯃꯜꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ ꯃꯃꯜꯁꯨ ꯑꯗꯨꯝ ꯌꯥꯗ꯭ꯔꯥ ꯗꯤꯖꯥꯏꯅꯤꯡ ꯄꯥꯝꯃꯦ ꯍꯣꯏ ꯁꯤꯒꯨꯝꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯦꯡ ꯂꯥꯛꯏꯁꯦ We are looking for sling bags. Sling bags like what type of bag? Computer, Like, computer bag. yeah, We do something. have the bag, but Bags. I'll show you. For the office bag, No, no, not for office, but casual bags and all. ꯑꯇꯣꯞꯄ ꯐꯖ ꯐꯖꯕ yeah, I'll show you. I think you have seen that in front of that. Like, Yeah, we have already seen mini that. soldier bag, right? Yeah, yeah, We yes. have only that one. Okay, 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 okay. Thank you. ꯖꯦꯀꯦꯠꯁꯤꯡꯁꯤꯁꯨ ꯐꯖꯩꯌꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯣ ꯖꯦꯀꯦꯠ ꯐꯖ ꯐꯖꯕ ꯂꯩ ꯃꯣꯏ ꯄꯣꯠꯁꯦ ꯂꯣꯏ ꯐꯖꯕꯅꯤ ꯖꯦꯀꯦꯠꯀꯨꯝꯕꯁꯦ ꯈꯟꯕꯁꯦ ꯍꯩꯌꯦꯕ ꯂꯣꯏ ꯀ꯭ꯌꯨꯠꯁꯨ ꯑꯣꯏꯅꯦꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯔ ꯆꯪꯉꯣ ꯍꯥꯏ ꯃꯐꯝꯅꯤ ꯌꯥꯎꯗ꯭ꯔꯕ ꯃꯤꯅꯤ ꯁꯣꯒꯤꯗ ꯑꯣꯏꯅ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯖꯦꯀꯦꯠꯁꯤꯡꯁꯦ ꯂꯣꯏ ꯐꯖꯩ ꯄꯣꯠꯇꯤ ꯂꯣꯏ ꯐꯖꯩꯉꯣ ꯄꯩꯁꯥ ꯈꯔ ꯌꯥꯝ ꯄꯥꯏꯔ ꯆꯪꯉꯣ ꯍꯣꯏ ꯂꯣꯏꯅ ꯑꯎ ꯑꯎ ꯂꯣꯏ ꯁꯤꯒꯁꯦ ꯄꯥꯝꯃꯦ ꯁꯤꯒꯁꯦ ꯐꯖꯗ꯭ꯔꯥ ꯍꯣꯏ ꯎꯝ
ꯅꯍꯥꯟꯒꯤꯗꯣ ꯃꯤꯅꯤ ꯁꯣꯒꯤꯗꯣ ꯃꯈꯥꯗꯔ ꯕꯦꯁꯃꯦꯟꯗꯔ ꯂꯩꯈꯤꯕꯗ ꯁꯤ ꯃꯣꯏꯗꯤ ꯃꯦꯞꯁꯨ ꯂꯩꯌꯦꯕ ꯁꯤ ꯃꯣꯜꯁꯤꯒꯤ ꯁꯤ ꯃꯦꯞ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯍꯥꯏꯗꯣꯏꯕ ꯁꯤꯗ ꯃꯤꯅꯤ ꯁꯣꯕ꯭ꯔꯥ ꯁꯔꯁ ꯇꯧꯕ ꯇꯧ ꯃꯤꯅꯤꯁꯣ ꯍꯥꯏꯕꯗꯅ ꯁꯤꯁꯤꯗ ꯄꯤꯔꯛꯑꯅꯤ ꯁꯤ ꯕꯦꯁꯃꯦꯟꯗ ꯂꯩꯌꯦ ꯍꯥꯏꯁꯦ ꯌꯨꯅꯤꯠ ꯅꯝꯕꯔ D15 ꯑꯗꯨꯏꯗꯤ ꯁꯣꯝꯗꯩ ꯆꯠꯇꯣꯏꯕ ꯁꯤꯁꯨꯅꯦꯕ ꯁꯨꯃꯥꯏꯅ ꯁꯔꯁ ꯇꯧ ꯌꯥꯕ ꯍꯣꯏ ꯁꯔꯁ ꯇꯧꯕ ꯌꯥꯅꯦꯕ ꯃꯣꯏ ꯁꯤꯒꯤ ꯃꯣꯜꯁꯤꯒꯤ